देखिए दादी oh sini maru ina khoi ye yam maru asawa thau thang lobi se khoi yam ada khoi si khoi honorable chief minister mingon punjab da khoi gi n biren singh nong thum biren singh amadi gi magi colleague singh khoi manipur government khoi honorable khoi gi halam esigi MLA mapa akhoi mi amta lawbalan mapa thongan mapa da khama ga sing su yambani na adum yen mane ado akhoi yen lijate nate atopa jaga de laga leraga akhoi da akhoi gi halam kendra border chandraga zo atopa jaga de laga leraga akhoi gi mayum da hanbagi khudong cha do mi yarga so adu bawda adum akhoi sing se dum pibani tawriba thawasi akhoi honorable bu hanana thasari